Nupi lallonbasingna New Delhi film kumhangani haiduna themlaga puge touramba nupi Manipuri chanura ahum KALHOURE. Nupi lallonbasingna Manipurdagi nupi macha ahum New Delhi film kumhange haina moithem tauraga masa yonthoknaba honaramba thaurang mai pakhidre. Pulisna matam chana action laukhatuna masa yonthokuna sel tanba kangbugi langda tarugadaba chanura ahum kambanga mahure haina pulisdagi pau lauraduna thadorakpa agency dagi phangba pauna hairi. Pulisna kanba ngamhaurabasing adudi mau ama leisabi macha anigani hairi. Makhoi moredagi August ki tang ahumda mangkhibani. Manipur Pulisna mangkhiba miyoi ahum asibu mafam kayada thiba humbagi thabak chatharingai cherakta nupi amadi Imphal airport tagi ticket counter da thengnarakpadagi rescue tawba ngamkhi. Atopa ani aduna Imphal gi AO sida laiba bus ticket counter da lairambadagi kanba ngamkhibani. Pulisna rescue tawhuraba nupi ahum adu Lamphel police station da sinakre. Pulisna phongdorakpa matung inna nupi ahum asigi manungda amana sahi 54 aduga atopa ani aduna sahi 33 ki lengani. Makhoigi marakta mau ama yauribudu sahi 33 ta ngairibani hairi. Nupi machasing asina phongdorakpada Facebook ta New Delhi da laiba nupa amaga khangnatuna TV serial amadi film da kumnaba audition yaunaba laknaba kaubudagi chatnaba honabani haiki. Masena film kumlabanina sahi 33 ngairibi manau nupisu masegi matung induna TV serial da yauba phanglani haibagi asada makhoi chatnaba honabani hairi. Sahi 33 surabi mau aduna phongdorakpagi matung inna ahal oiraba mapuroibagi numit khudingi ot naibada khangba wabadagi mamanabigi matung induna chatke honarambani. Masini ngasigi akhoi nupi lalonba kangbuna akhoi mau nupi ahum Delhi da film kumhange haiduna puramnaba honabada kai mai pakhidrabani. Chanbiduna aigi channel sibu subscribe tawbiyu. Thank you all.